hingliba punsi maying asida penthokpa haina hinglibani mama ama oina aina icha singbo nawyok naw konduna awat apa ya honda hingle aina makhoigi thobu oina awa maisa kaya ama mayokna duna mama ama oina mapa ama oina khanjai nizai isor mahaki mafamda piglibi icha sida tagadaba awaba chaina singada mama mapa oiriba ikhoida tahanbiyo haiduna nizaribane mongsong maragni mi suka hena taba mafam natte lairibado uwa singna maikai marima ikoi koishinduna lairari yum madu ningthina sarari adumak laibada ingna chikna laiba oina uri thoibi sana nokmi tawduna imungdagi chenthorei mamaga mapabunga thabak halakpadu ubada thoibi sana noklaga ima halaba baba halaba akhoi ge lerake machagi ingaw ngaw chobi matawadu ubada mama mapa animak noktuna machagi sakam madu yenglaga imunglomda changlei thoibi sana mama mapa na purakliba poyom singado sat okpi aduga hangtoktuna yengi thoibi sana noklaga aya ngasidi yampure kai kai deinu mama ibem cha noklaga lau uba yaurubane aduda lausangi mapu aduna piraklibane ibohalna yengu muna yengu ko tanja aduda imungdagi thoihenba sat thoraklaga machena pariba podyom adu sat manakta chingsele aduga potsing adu phak tuna yengli thoibi sana mopagi mataw aduda mamit anido phairap yenglei aduga saurangna na hairei kaino aina yengli nangna hekta adumai tawba yabra thoihenba thawa sade machena nganglibadu tasinadana adumak yenglaga thoibi sana saurapna nanaw nang ai saurora ha thoihenba ngangliba waga du changde podyom singadu phak tuna yengbada manung ithang thangbada yauriba pikna langjam amana posak ani adu cheksina kishinduna hable thoihenba ta paiduna yengi aduga nokmi tawreduna hairei ima sibu kaino ise nachega nangagini na lerakpani khudang singado ihang he hangle aduna imana ne nabani gi amomam lerakpani nacheda amapiyo thoihenba angang oibagi adumak ningai tawrei ai dal aigi loi oini ise adu yade ni he adu yade ko nacheda amapiyo thoihenba pide adumak jejet paisinduna lai thoibi sana tapna mopagi makhutagi poto laklaga thangkalaga haifet yengi thoihenba saurangnana machedagi amuk tap mullaga thangka tuna yengi thoibi sana di khoidau thitle tap amuk mullaga jejet paisile macha anigi matawdu ubada mama mapa animak noktuna yengjari ibohal noklaga macha nupida onsinduna ibema yarine to angang khangsadaduna tawribani to amamam he yeno chap manaban kaigino nangna ichau chaukhai adum angang asiga manarisibo yare ko makha tanaranu mapagi waduda anido chap lepe thoibi sana mopade yenglaga tablap hairei chap mane nang karamba khange haino thoihenba haifet yengi munna aduga tap lauraga sihoina laurage ado sibu kaida sidoino khudang de siyo ngaksamdadi khara pikani se chiche sibigi lao ase haiduna mopada asangma machugi nungthinba fajana semlaba letengi posagama oiriba ado ye thangba khudang de sijili thoibi sanado masa mathanda posak ado oi thangba khudang de sijili yare adona khoibu chakaloirabrane he loire charase asamna wari sana duna makhoi marido imungda changlei ibem chaga ibohalga nongmagi afangba thabak sing suduna macha singbu mabuk thaklibani numit kharani haukhre ibohalga ibem chaga do ayuk anganba aduda thabak suba thoklei lairiba ado yumdon pokni uwa mayamgi marakta yumdon pok oina sariba yum amani aduna nakan yet oida kanasu leite
Ibemcha machanupida wak cheksina hairi mapabu khupna seno angangni khanaganu nangna ahal haibudu thokle angangda adumak luna taw tati tawganu asina chingba kaya ama mamana machanupida hairami thoibisana mamagi wahai singado munna tari wakhaldasu khanjanare karigi mamana asiguma wasi hairibano haina ma khalakle nahan makai asiguma wa asi kaya haidabani tasengna kaya haide adubo adumak iphafana khantoi adumak ichamchamna haizariba oiramba yai haiduna adumak khantoi ibohalga ibemchaga do wahi khara machanupida hairamlaga thabakkidamak khongsankhre thoibisana mangongi machi amada leplaga mama mapa anina chatkibado yengduna leirari nahan makai mama mapana adumna chatkibado thoidokna nungaitaba phawdabani adubu kaigino ngasina asu waba chaina ama thamoinu ngasida phawrakliba angakpani ngagi tasengna ngai thoihenba machegi manakta chenthorei aduga iche chaklame thoibisana mopana chaklame hairakpa aduda haifet onsalakduna mopada yenglai aduga hoi charsi lao asumna machin manaw ani ado manungda changlakle somde ibohalga ibemchaga do lautha oibagi thabak thibada waningai oide adumak thabak phanglari anido thabak singado pungloi loirakpada sandhya oirakadaure ibemcha mapuroibada onselakduna loisalasing asigidi angangani do pathanda ngairamani lamsu phana labli chakadab insangna pishu kaishum lehaude leiriga amu thonggadawribani chalase kaithel phawdang shu chaningi khajikta ngai loisalasi awai pakharase hayeng surasi ai hairam lagi ase hairaga ibohaldo labuktagi kakhatuna lawadugi mapu oiriba miyoi adugi manakta changnaklaga hairare hayeng machit watpase sujaragi ngasigidi hanjaragi hayeng ngana amuk lakjagi icha ani tani yumda lehoriba lamsisu phana labli hanjaragi khusuman khajikta bibiyo lawadugi mapudusu adumak yathoragle sandhya tarakpa aduga lamsu lapna lai haiba aduda irailaina adumak yathoragle anidugi khusuman piraklaga adumak thadoragle anidusu harau adumak paisado lauraga lai kaithelda chalusing asidi chananaba lehode haiduna anidu kaithelda lai kaithel lakpagi lambida chahi khara ahal oiraba miyoi ama lambi mapala aduda famlaga kaptuna leirami ibohalga ibemchaga do laptakna urare anidusu karino haibagi mawongda taha chensilai nupi adugi tampaktasu angang macha ama isisina taduna leirari makoktagi i chentharakli nupi adu machabu kauduna higna tengthari ibemcha taha kaithabu yaurage nupi adu kaplaga aigi chase kainom tawkhre aigi chase kainom tawkhre kari tawba yaurabage sandhya sida angang sisu ina pungangang ai aigi nupana phurakpada icha sida palibane karisu khangjandribane mahakti mangonda dasa tarare maibagi manakta pubana phani asumna sum leiragadi karibu kanagani ikutta selamata leite se leitabagi asumna tawduna ngasaidagi leiribane lairabanina icha sungan thawai thabada tareno ivohal madu tabada khubamda yauriba sel khara ado haifet nifam thamlai wakhaldasu chamamnari adubu kona thangda mi amagi punsi kanbana mahai oigani khallubada ibohal khantharuba tawdana sathairai se silauro anganga do kandaba yadabane se sina mateng khara oiro nupidu paisa do lauraga machabu pamkhatuna taha chenchat tawkhre ibemcha mapuroibida yenglai aduga yumda lehoriba ichani tuna khamdoba ivohal nungshuk nungjanana magi nupida yenglai aduga mi amagi punsi kanmana marune chak chara dumadi nong matang hindoklabasu kaisu kaidabra khale ibemcha di yumda lehoriba macha ani do medmangda tarak urai
ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯝꯒꯗꯕ ꯃꯇꯧ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪ ꯎꯔꯛꯏ꯫ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯗ ꯈꯖꯤꯛ ꯋꯥꯔꯧꯖꯩ꯫ ꯋꯥꯔꯧꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯏꯕꯣꯍꯜ ꯃꯤꯠꯌꯦꯡꯗꯨ ꯈꯪꯏ, ꯃꯥ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ꯫ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯝꯕꯤ ꯑꯁꯥꯡꯕꯗꯨꯗ ꯂꯥꯛꯂꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯄ ꯂꯝꯕꯤꯗꯗꯤ ꯂꯥꯛꯇꯦ꯫ ꯃꯪꯂꯒ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯁꯦꯔꯥꯟꯅꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯑꯅꯤꯗꯨ ꯈꯪꯖꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯇꯥꯔꯔꯤ꯫ ꯏꯕꯣꯍꯜ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ, ꯑꯗꯨꯒ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯩꯃꯥ ꯁꯣꯏꯔꯦꯗꯅ꯫ ꯏꯕꯦꯝꯆꯥꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ, ꯑꯗꯨꯒ ꯀꯩꯗꯧꯔꯦ? ꯑꯅꯤꯗꯨ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯑꯗꯨꯗ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯆꯧꯕ ꯏꯪꯈꯣꯜ ꯀꯌꯥ ꯎꯔꯔꯤ꯫ ꯄꯣꯠ ꯈꯨꯗꯤꯡ ꯅꯥꯟꯅ ꯊꯥꯔꯤ꯫ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯏꯕꯦꯝꯆꯥ ꯏꯉꯛ ꯉꯛꯅ ꯀꯗꯣꯝꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯦꯅꯦ, ꯀꯗꯣꯝꯗ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯂꯝꯕꯤꯁꯦ? ꯑꯣꯟꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯣ, ꯑꯣꯟꯅꯔꯦꯗꯅ, ꯍꯜꯂꯒ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯕꯦꯝꯆꯥ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯏꯟꯁꯥꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯕꯣꯍꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯁꯤ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ꯫ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯆꯦꯡꯗꯤ ꯂꯩꯍꯧꯕꯅꯤ, ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯝꯇꯗꯤ ꯂꯩꯍꯧꯗꯦ, ꯃꯤꯁꯨ ꯑꯝꯇ ꯂꯩꯕ ꯎꯗꯦ꯫ ꯑꯁꯤꯗ ꯍꯧꯔꯤꯕ ꯀꯣꯕꯤ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯔꯣ, ꯑꯗꯨꯒ ꯍꯜꯂꯁꯤ꯫ ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯆꯥꯅ ꯆꯔꯥꯝ ꯆꯗꯠꯅꯔꯒ ꯂꯩꯕꯗꯨꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯦꯡꯁꯨ ꯂꯩꯍꯧꯗꯦ꯫ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯅꯤꯃꯨꯛꯇꯪ ꯍꯦꯛꯂꯗꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤꯁꯨ ꯌꯥꯎꯅ ꯈꯔꯗꯤ ꯀꯣꯟꯅꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯁꯤꯡꯒꯤ ꯈꯟꯖꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯟꯖꯩ꯫ ꯃꯌꯥꯗ ꯍꯨꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯆꯥꯅ ꯏꯃꯥ ꯑꯩ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯗ ꯄꯤꯖꯕ ꯉꯝꯕꯤ ꯃꯃꯥ ꯑꯣꯏꯕꯤꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯋꯥꯅ ꯉꯥꯏꯔꯝꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯏꯕꯦꯝꯆꯥ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗ꯭ꯔꯦ, ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯃꯁꯥꯅ ꯇꯧꯔꯨꯕ ꯊꯕꯛꯅꯤ, ꯃꯁꯥꯅ ꯁꯤꯟꯖꯔꯨꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯔꯜ ꯂꯩꯇꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯃꯥ ꯃꯁꯥ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯩ꯫ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯥ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ꯫ ꯏꯕꯣꯍꯜ ꯃꯆꯥꯁꯤꯡꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯃꯆꯥꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯏꯕꯣꯍꯜ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯀꯨꯏꯗꯦ꯫ ꯍꯤꯡꯒꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯣꯕꯤ ꯑꯗꯨ ꯍꯦꯛꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯐꯨꯛꯀꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯜꯂꯞꯅ "ꯍꯨꯔꯥꯟꯕ ꯆꯪꯉꯦ! ꯍꯨꯔꯥꯟꯕ ꯆꯪꯉꯦ!" ꯏꯕꯣꯍꯜ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯁꯤ ꯐꯨꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯃꯆꯥ ꯑꯅꯤꯕꯨ ꯁꯪꯁꯪ ꯎꯔꯛꯂꯕ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄ ꯉꯝꯗꯕꯅꯤ꯫ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯅꯨꯄꯥ 4-5 ꯂꯥꯛꯇꯨꯅ ꯏꯕꯣꯍꯜꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯈ꯭ꯔꯦ꯫ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯕꯨ ꯍꯨꯟꯇꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯏꯕꯦꯝꯆꯥ ꯈꯣꯡꯐꯝ ꯍꯣꯡꯗꯦ, ꯑꯗꯨꯃꯛ ꯂꯩ꯫ ꯅꯨꯄꯥ ꯈꯔꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯏꯕꯦꯝꯆꯥꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ "ꯍꯦ, ꯑꯁꯤꯃꯁꯨ ꯐꯥꯎ!" ꯏꯕꯦꯝꯆꯥ ꯃꯤꯍꯨꯟ ꯊꯛꯀꯠꯈ꯭ꯔꯦ꯫ ꯃꯥ ꯈꯣꯡꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯈꯔ ꯆꯪꯂꯛꯇꯨꯅ ꯏꯕꯦꯝꯆꯥꯕꯨ ꯀꯣꯏꯁꯤꯜꯂꯤ꯫ ꯄꯥꯎ ꯄꯤꯈꯤ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯐꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯌꯥꯊꯪ ꯇꯥꯎꯊꯔꯛꯈꯤ, ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯏꯕꯣꯍꯜꯒ ꯏꯕꯦꯝꯆꯥꯒꯗꯨ ꯑꯁꯦꯡꯕ ꯄꯥꯎ ꯑꯗꯨꯃꯛ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥ ꯌꯥꯅꯤꯡꯕ ꯐꯥꯎꯈꯤꯗꯦ꯫ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯥꯎꯗꯅ ꯆꯤꯟꯍꯥꯏ ꯑꯣꯏꯕ ꯋꯥ ꯑꯗꯨꯗ ꯃꯥ ꯊꯥꯖꯗꯦ꯫ ꯍꯨꯔꯥꯜꯂꯨꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯗꯨꯅ ꯑꯅꯤꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯍꯥꯏꯅ ꯋꯥꯔꯦꯞꯂꯦ꯫ ꯏꯕꯣꯍꯜꯒ ꯏꯕꯦꯝꯆꯥꯒꯗꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ꯫ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯦ, ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯆꯥ ꯑꯅꯤꯗꯨ ꯃꯃꯥ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯔꯤ꯫ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯈꯨꯅꯤꯡ ꯀꯥꯡꯈꯠ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯂꯤ꯫
ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗ ꯑꯍꯤꯡ ꯑꯣꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯦꯡ ꯂꯩꯔꯤꯕ ꯈꯔ ꯑꯗꯨ ꯊꯣꯡꯂꯒ ꯏꯁꯤꯡꯒ ꯇꯣꯠꯇꯨꯅ ꯆꯥꯔꯤ꯫ ꯏꯆꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯊꯕꯛꯅ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ꯫ ꯍꯌꯦꯡ ꯐꯥꯎꯕ ꯉꯥꯏꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ಚಾꯊꯣꯛꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯑꯉꯥꯡꯅꯤꯅ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯁꯅꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯌꯨꯛꯇ ꯃꯃꯥ ꯃꯄꯥ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯊꯣꯛ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛ ꯇꯧꯗꯨꯅ ꯂꯩꯔꯔꯦ꯫ ꯆꯦꯡꯁꯨ ꯂꯩꯇꯦ, ꯊꯣꯡꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯧꯄꯥꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯍꯧꯔꯦ꯫ ꯊꯪꯅꯕꯗꯒꯤ ꯍꯪꯒꯗꯕꯁꯨ ꯌꯨꯝ ꯌꯥꯝꯅ ꯇꯥꯗꯦ꯫ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗ ꯌꯨꯝ ꯇꯥꯗꯦ꯫ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯇꯔꯛ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯏꯁꯅꯥ ꯃꯧꯄꯥꯕꯨ ꯏꯁꯤꯡ ꯄꯤꯊꯛꯂꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯂꯤ꯫ ꯃꯥ ꯃꯁꯥꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯄ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯂꯩ꯫ ꯂꯝ ꯆꯠꯇꯨꯅ ꯊꯤꯒꯗꯕꯁꯨ ꯃꯐꯝ ꯈꯪꯗꯦ꯫ ꯅꯣꯡꯃꯇ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤ ꯃꯥ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯠꯄ, ꯈꯨꯠ ꯊꯦꯛꯇꯨꯅ ꯃꯁꯤꯡ ꯊꯤꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯂꯒ ꯃꯃꯥ ꯃꯄꯥ ꯊꯤꯕ ꯍꯥꯏꯕꯁꯤ ꯂꯨꯕ ꯋꯥꯐꯝ ꯑꯃꯅꯤ, ꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯃꯤꯠꯇꯨꯃ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯑꯉꯥꯡ ꯈꯔ ꯑꯣꯏꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯄꯥꯈꯠꯄ ꯐꯥꯎꯗꯦ, ꯑꯗꯨꯃꯛ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯥ ꯑꯗꯨꯃꯛ ꯁꯥꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩꯔꯔꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯉꯥꯛꯅꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯣꯅꯨꯡꯗꯨ ꯃꯍꯩ ꯋꯥꯈꯜ ꯂꯩꯊꯥꯐꯝ ꯈꯪꯅꯗꯦ꯫ ꯃꯆꯥ ꯙꯥꯔ ꯑꯃꯠꯇꯁꯨ ꯊꯝꯃꯝꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯁꯤꯕꯒꯤ ꯆꯔꯥꯡꯅꯕ ꯈꯔ ꯑꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯏꯕꯦꯝꯆꯥꯒ ꯏꯕꯣꯍꯜꯒꯗꯨ ꯊꯥꯗꯣꯛꯄ ꯀꯥꯎꯅꯔꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯜꯂꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯈꯖꯤꯛ ꯐꯥꯎꯔꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ 10ꯅꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯒ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯁꯤꯅ ꯃꯄꯨꯡ ꯑꯣꯏꯗꯨꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯔꯔꯤ꯫ ꯑꯄꯦꯟꯕ ꯄꯦꯟꯗꯕ ꯂꯥꯂꯣꯡ ꯇꯧꯗꯨꯅ ꯍꯥꯠꯂꯤꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯅꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯀꯨꯏꯅ ꯍꯥꯡꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯌꯥꯎꯅ ꯈꯟꯅ ꯅꯩꯅꯔꯤ꯫ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯔꯥꯅꯤꯗꯤ ꯐꯅꯤ ꯈꯟꯕꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯃꯌꯥꯝꯗꯣ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯩ꯫ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯔꯩ ꯇꯧꯅꯩ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ꯫ ꯆꯨꯝꯃꯤ, ꯈꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯊꯧ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯑꯍꯜ ꯑꯣꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯤꯔꯦꯞ ꯑꯁꯤꯗ ꯋꯥꯔꯦꯞꯅꯈ꯭ꯔꯦ, ꯑꯔꯦꯞꯄ ꯊꯝꯅꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯝꯖꯩ꯫ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅꯩ꯫ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨ ꯊꯥꯗꯣꯛꯄꯗ ꯇꯥꯔꯦ꯫ ꯁꯥꯃꯨ ꯌꯥꯏꯁꯥ ꯃꯉꯣꯟꯗ ꯀꯨꯞꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯔꯦ꯫ ꯃꯍꯥꯛꯁꯨ ꯖꯤꯕꯅꯤ꯫ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯥꯡꯂꯤꯕ ꯋꯥꯗꯤ ꯃꯥ ꯚꯥꯞ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯁꯨꯔꯕꯅꯤ ꯆꯥꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ꯫ ꯊꯣꯏꯁꯅꯥ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯧꯄꯥꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯐꯝ ꯈꯪꯗꯕꯅꯤꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯍꯧꯔꯛꯄꯒꯤ ꯂꯝꯕꯤꯗ ꯂꯝꯕꯤ ꯑꯃꯈꯛ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯅꯨꯡꯁꯥ ꯊꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯎꯃꯪ ꯇꯥꯔꯛꯂꯦ꯫ ꯅꯥꯄꯤ ꯁꯤꯡꯕꯤ ꯎ ꯋꯥꯁꯤꯡꯅ ꯄꯩꯗꯨꯅ ꯂꯩꯔꯦ꯫ ꯊꯣꯏꯁꯅꯥ ꯃꯀꯣꯛ ꯈꯖꯤꯛ ꯉꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯃꯍꯥꯛꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯂꯤ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥ ꯉꯝꯗ꯭ꯔꯦ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦ,
ꯆꯥꯅꯕ ꯀꯩꯅꯣꯝꯇ ꯄꯤꯖꯧ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯏꯁꯥꯁꯦ ꯆꯥꯛꯊꯦꯛꯂꯦ ꯁꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯈꯤꯇꯪ ꯆꯠꯂꯒ ꯀꯩ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯨꯁꯤ ꯈꯣꯡ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯆꯦ ꯁꯝꯒꯤꯁꯦ ꯊꯣꯏꯍꯦꯟꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯃꯧꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯆꯥꯅꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯅꯪꯕꯨ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯆꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯅꯤꯡꯉꯦ ꯊꯣꯏꯕꯤꯁꯅꯥ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯎ ꯋꯥꯁꯤꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯃꯧꯄꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯂꯔꯣꯏ ꯈꯪꯂꯗꯨꯅ ꯊꯣꯏꯁꯅꯥ ꯃꯧꯄꯥꯗ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯗꯤ ꯑꯗꯨꯃꯛ ꯍꯤꯞꯂꯒ ꯂꯩꯔꯔꯤ ꯃꯆꯤ ꯂꯦꯡꯗꯦ ꯃꯥ ꯉꯝꯗ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯁꯥꯃꯨ ꯌꯩꯁꯥ ꯑꯗꯨ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯊꯣꯏꯍꯦꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕ ꯑꯗꯨꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯃꯥꯡꯗ ꯑꯆꯧꯕ ꯁꯥꯃꯨ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯁꯥꯃꯨ ꯑꯗꯨꯁꯨ ꯇꯞꯅ ꯀꯨꯟꯊꯔꯛꯏ ꯀꯥꯈꯠꯂꯨ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕ ꯀꯥꯈꯠꯇꯦ ꯃꯥ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯁꯥꯃꯨ ꯑꯗꯨ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯔꯤ ꯈꯣꯡꯕꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯈꯣꯡꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯔꯤ ꯁꯥꯃꯨꯒꯤ ꯃꯊꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯊꯣꯏꯍꯦꯟꯕ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯁꯥꯃꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯁꯥꯃꯨ ꯌꯩꯁꯥ ꯑꯗꯨ ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯑꯗꯨꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯣꯏꯁꯅꯥ ꯏꯁꯤꯡ ꯀꯟꯅ ꯀꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯃꯨ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯃꯧꯄꯥ ꯃꯊꯟꯇ ꯂꯩꯍꯧꯕ ꯑꯗꯨꯗ ꯍꯦꯟꯅ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯌꯨꯕꯤ ꯃꯀꯨ ꯑꯗꯨꯗ ꯏꯁꯤꯡ ꯈꯨꯁꯣꯞ ꯈꯔ ꯀꯟꯗꯨꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯏꯁꯅꯥ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯥ ꯎꯃꯪ ꯑꯗꯨꯗ ꯃꯧꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯎꯔꯦ ꯃꯃꯥ ꯃꯄꯥꯅ ꯂꯩꯕꯤꯔꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯧꯄꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯊꯣꯏꯁꯅꯥ ꯃꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯇꯥꯞ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ ꯃꯥꯅꯤ ꯑꯣꯏꯔꯝꯂꯦ ꯃꯧꯄꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯈꯤꯕ ꯑꯗꯨꯅꯤ ꯊꯣꯏꯁꯅꯥ ꯉꯥꯏꯍꯥꯛ ꯀꯩꯗꯧꯒꯅꯤ ꯈꯟꯐꯝ ꯈꯪꯗꯦ ꯃꯥ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯄꯣꯠꯁꯛ ꯑꯗꯨꯅ ꯇꯥꯔꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯦꯟꯖꯔꯛꯏ ꯑꯗꯨꯕꯨ ꯂꯩꯇꯦꯝ ꯃꯥꯟꯅꯗꯕ ꯖꯒꯥ ꯑꯣꯏꯕꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯊꯣꯏꯁꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯏ ꯃꯁꯥꯗꯨ ꯆꯥꯛ ꯆꯥꯈꯤꯗꯕꯒ ꯄꯨꯟꯅ ꯄꯥꯁꯤꯟꯅꯈꯤꯗꯨꯅ ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯐꯅ ꯁꯥꯡꯂꯦ ꯃꯐꯝ ꯑꯗꯨ ꯇꯥꯔꯛꯂꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯁꯨ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯤꯛꯄ ꯃꯐꯝ ꯑꯃꯅꯤ ꯃꯤ ꯊꯣꯏꯅ ꯆꯠꯄ ꯃꯐꯝ ꯑꯣꯏꯗꯕꯅꯤꯅ ꯊꯣꯏꯕꯤꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯇꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯆꯤꯡꯌꯥꯗ ꯌꯥꯎ ꯍꯣꯏꯒꯠꯂꯛꯄ ꯂꯥꯛꯂꯤ ꯂꯥꯞꯇꯛꯅ ꯎꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯨꯄꯥ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯐꯝꯊꯩ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯛꯅꯔꯤ ꯊꯣꯏꯁꯅꯥ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯏꯁꯤꯡ ꯈꯤꯇꯪ ꯏꯁꯤꯡ ꯊꯛꯀꯦ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯇꯍꯥ ꯇꯍꯥ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯈꯥꯎꯖꯥꯎ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯏꯁꯤꯡ ꯈꯨꯖꯣꯞ ꯈꯔ ꯃꯌꯥꯗ ꯏꯟꯕꯤ ꯊꯣꯏꯁꯅꯥ ꯃꯃꯤꯠꯇꯨ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯊꯣꯔꯛꯏ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯊꯛꯀꯠꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯕꯗ ꯍꯥꯏꯐꯦꯠ ꯈꯪꯕ ꯉꯝꯃꯤ ꯄꯥꯈꯠꯂꯦ ꯆꯤꯡꯅꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯗꯤ ꯆꯨꯝꯅ ꯑꯩꯒꯤ ꯌꯥꯎ ꯃꯌꯥꯝꯁꯦ ꯃꯆꯤꯟꯖꯥꯛ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯏꯕꯦꯝꯃ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯛꯄꯅꯦ ꯊꯣꯏꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯋꯥꯈꯜ ꯂꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯧꯄꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯇꯞꯂꯞꯅ ꯕꯦꯝꯃ ꯅꯌꯨꯝ ꯀꯗꯥꯏꯗꯅꯣ ꯈꯨꯔꯥ ꯊꯤꯟꯕꯤꯔꯝꯒꯦ ꯂꯥꯛꯑꯣ ꯃꯥꯡ ꯊꯥꯔꯣ
ꯈꯨꯔꯥ ꯑꯩꯗꯤ ꯃꯤ ꯇꯥꯗꯕ ꯀꯅꯥꯁꯨ ꯈꯪꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯦ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯊꯤꯕ ꯂꯥꯛꯆꯕꯅꯦ ꯏꯄ꯭ꯋꯥ ꯑꯃꯒ ꯑꯗꯨꯕꯨ ꯏꯄ꯭ꯋꯥ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯤꯉꯩ ꯏꯄ꯭ꯋꯥ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯀꯨꯞꯊꯅ ꯍꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯁꯅꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯖꯤꯛ ꯉꯛꯆꯥꯅꯩ ꯌꯥꯎꯁꯤꯡ ꯄꯨꯊꯣꯛꯂꯒ ꯆꯠꯀꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯖꯤꯛ ꯉꯛꯆꯥꯅꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯏꯁꯤꯡ ꯆꯥꯏꯔꯝꯕꯒꯗꯨ ꯇꯣꯛꯊꯣꯛꯂꯒ ꯇꯍꯥ ꯇꯍꯥ ꯂꯥꯛꯏ ꯃꯦꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯥꯜ ꯉꯛꯂꯞ ꯇꯧꯅ ꯀꯔꯤ ꯇꯧꯔꯦ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯤꯕꯗꯨꯅ ꯂꯤꯟꯒ ꯂꯩꯔꯝꯂꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯅꯤ ꯃꯗꯣ ꯀꯔꯤꯅꯣꯗ ꯅꯨꯄꯤ ꯅꯥꯞ ꯆꯥꯗꯕ ꯌꯥꯎꯁꯤꯡ ꯍꯣꯏꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯟꯕꯤꯔꯛꯏꯁꯤꯕꯣ ꯀꯨꯏꯗ꯭ꯔꯤꯗ ꯆꯠꯈꯤꯕꯗꯣ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯣꯏꯁꯅꯥꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯝꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯤꯅ ꯀꯅꯥꯅꯣ ꯇꯣꯃꯥ ꯃꯦꯝꯆꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯒ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯏꯆꯥꯁꯦ ꯑꯩꯈꯣꯏꯗ ꯂꯩꯖꯔꯁꯅꯨ ꯃꯦꯝꯆꯥꯗꯤ ꯇꯣꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯖꯤꯛ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯨꯕꯗꯤ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯇꯣꯃꯥꯜꯗꯤ ꯊꯣꯏꯕꯤꯁꯅꯥꯕꯨ ꯃꯆꯥꯗ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯣꯃꯥꯜ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯃꯁꯥ ꯌꯥꯝꯅ ꯉꯝꯗꯕꯅꯤ ꯄꯣꯊꯥꯍꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯇꯣꯃꯥꯜ ꯀꯨꯏꯅ ꯂꯩꯊꯔꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯌꯥꯎ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨ ꯍꯣꯏꯖꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯃꯁꯥꯗꯨ ꯏꯍꯪ ꯍꯪꯒꯣꯏꯖꯩ ꯃꯥ ꯍꯩꯅꯗꯕ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕ ꯑꯁꯤꯗꯗꯤ ꯃꯥ ꯈꯖꯤꯛꯇꯤ ꯍꯔꯥꯎꯖꯕ ꯐꯥꯎꯖꯩ ꯁꯣꯝꯗ ꯊꯣꯏꯍꯦꯟꯕꯕꯨ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯍꯔꯥꯎꯅꯔꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯧꯅꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯕꯨ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯄꯤꯖꯩ ꯊꯣꯏꯍꯦꯟꯕ ꯄꯨꯟꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯃꯥ ꯆꯥꯗ꯭ꯔꯤꯕꯅꯤ ꯃꯃꯤꯠꯅ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤ ꯍꯔꯥꯎꯖꯕꯤ ꯊꯣꯛꯅꯩ ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯨꯗꯕꯒꯤ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯆꯥꯁꯤꯜꯂꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯃꯛ ꯇꯥꯔꯕꯅꯤ ꯉꯥꯡꯅ ꯁꯛꯅꯕ ꯑꯗꯨꯃꯛ ꯌꯥꯔꯕꯅꯤ ꯆꯍꯤ 9-10 ꯁꯨꯔꯛꯂꯕꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ ꯑꯆꯝꯕ ꯃꯤ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯀꯥꯎꯊꯣꯛꯂꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯂꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯏꯔꯔꯤ ꯊꯣꯏꯍꯦꯟꯕ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯆꯩ ꯍꯔꯥꯎꯕꯁꯨ ꯈꯖꯤꯛ ꯐꯥꯎꯖꯩ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯁꯅꯥꯗꯤ ꯂꯩꯇꯥꯐꯝ ꯈꯪꯖꯗ꯭ꯔꯦ ꯃꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯇꯣꯃꯥꯜ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯂꯨꯅ ꯇꯧꯕꯤꯔꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯀꯥꯟꯗꯗꯤ ꯃꯦꯝꯆꯥꯅ ꯊꯣꯏꯁꯅꯥꯕꯨ ꯑꯣꯠꯄꯤꯔꯤ ꯇꯣꯃꯥꯜ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯥꯡꯐꯩ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯔꯛꯁꯤꯗ ꯃꯦꯝꯆꯥꯅ ꯊꯣꯏꯁꯅꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧꯔꯔꯤ ꯃꯦꯝꯆꯥꯅ ꯍꯥꯏ ꯀꯥꯏ ꯂꯩꯒꯦ ꯅꯅꯥꯒꯗꯣ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯀꯔꯤꯒꯤ ꯄꯥꯜꯂꯤꯕꯅꯣ ꯀꯛꯊꯠꯄꯤꯒꯦ ꯂꯥꯎ ꯑꯃꯨꯛ ꯉꯥꯡ ꯁꯛꯄꯗ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯊꯣꯏꯁꯅꯥ ꯌꯣꯛꯆꯕꯤ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯇꯍꯥ ꯇꯍꯥ ꯃꯅꯤꯡꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯀꯔꯤꯒꯤ ꯏꯃꯥꯅꯣ ꯀꯧꯕꯤꯔꯛꯀꯅꯨ ꯏꯃꯥ ꯍꯥꯏꯅꯒ ꯀꯧꯔꯛꯀꯅꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯧꯔꯕ꯭ꯔꯥ ꯍꯥ ꯇꯧꯔꯕꯣ ꯇꯧꯔꯦ ꯇꯧꯕꯒꯤꯔ ꯁꯨꯃꯥꯡ ꯑꯁꯤ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯁꯦ ꯐꯧꯁꯨ ꯍꯥꯏꯕꯗꯨꯁꯨ ꯁꯨꯗꯕ ꯃꯥꯜꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦꯕ ꯌꯨꯝꯁꯤꯗ ꯀꯔꯤ ꯀꯥꯟꯅꯗꯅ ꯀꯔꯤ ꯀꯥꯟꯅꯒꯗꯕ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯐꯧ ꯁꯨꯕꯗꯣ ꯑꯩ ꯍꯩꯇꯤꯌꯦ ꯀꯔꯤꯒꯤ ꯍꯩꯇꯕ ꯐꯧ ꯁꯨꯕ ꯍꯩꯇ꯭ꯔꯗꯤ ꯆꯥꯛꯁꯨ ꯆꯥꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯄꯔꯣꯏ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯀꯞꯇꯨꯅ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯥ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯧꯖꯕꯁꯨ ꯉꯝꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯖꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯃꯥꯅ ꯍꯤꯡꯂꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯅꯨꯡꯗꯥꯡ ꯑꯗꯨ ꯊꯣꯏꯁꯅꯥꯗꯨ ꯆꯥꯛ ꯄꯤꯖꯗ꯭ꯔꯦ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯤꯗ꯭ꯔꯦ ꯃꯦꯝꯆꯥ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯀꯧꯔꯛꯏ ꯍꯥꯏ ꯊꯣꯏꯁꯅꯥ
ꯊꯣꯏꯁꯅꯥ ꯇꯥꯗ꯭ꯔꯗꯤ ꯅꯪꯕꯣ ꯊꯣꯏꯁꯅꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯂꯨꯈꯥꯛꯁꯤꯡꯁꯦ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯇꯧꯔꯨ ꯂꯥꯎ ꯅꯗꯣꯆꯥ ꯍꯣꯏꯗ ꯍꯤꯗꯥꯛ ꯈꯤꯇ ꯊꯛꯂꯨꯒꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯂꯣꯏꯁꯜꯂꯝꯃꯨ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯁꯤꯠ ꯅꯥꯟꯅ ꯃꯐꯝ ꯑꯁꯤ ꯊꯅꯝꯃꯨꯀꯣ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯗꯨꯅ ꯇꯐꯤꯡ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯀꯞꯂꯤ ꯇꯧꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯅꯣꯡꯃꯇ ꯃꯄꯨꯡ ꯐꯥꯅ ꯆꯥꯛ ꯄꯤꯖꯕꯤꯗꯦ ꯈꯥꯏꯗꯨꯅ ꯄꯤꯖꯕꯤꯕ ꯉꯥꯛꯇꯅꯤ ꯊꯣꯏꯁꯅꯥ ꯍꯧꯒꯠꯇꯨꯅ ꯄꯨꯈꯝꯗ ꯆꯥꯛ ꯈꯔ ꯌꯥꯎꯔꯤꯕ ꯑꯗꯨ ꯎꯔꯛꯏ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯂꯦ ꯊꯣꯏꯁꯅꯥ ꯃꯤꯠꯃꯥꯡꯗ ꯃꯃꯥ ꯃꯄꯥ ꯃꯧꯄꯥ ꯄꯨꯟꯅ ꯍꯔꯥꯎ ꯌꯦꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯃꯥ ꯅꯈꯣꯏꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ ꯊꯣꯏꯁꯅꯥ ꯆꯥꯛ ꯂꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯂꯕꯁꯨ ꯌꯥꯎꯔꯤꯕ ꯆꯥꯛ ꯈꯔ ꯑꯗꯨ ꯆꯥꯁꯤꯜꯂꯤ ꯃꯦꯝꯆꯥ ꯍꯜꯂꯛꯂꯅꯤ ꯄꯥꯈꯠꯂꯗꯨꯅ ꯇꯍꯥ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯌꯥꯡꯁꯤꯜꯂꯤ ꯀꯣꯟ ꯍꯥꯟꯅ ꯐꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯝꯆꯥ ꯍꯜꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯪꯕꯗ ꯂꯨꯈꯥꯛ ꯃꯐꯝ ꯑꯗꯨ ꯋꯥꯏ ꯇꯩꯔꯝꯗ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯍꯥ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦꯕ ꯊꯕꯛ ꯑꯃꯇ ꯍꯥꯏꯕꯗ ꯅꯪ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯂꯨꯈꯥꯛ ꯃꯐꯝꯁꯦ ꯍꯥꯟꯅ ꯋꯥꯏ ꯇꯩꯔꯒ ꯀꯣꯟ ꯑꯗꯨ ꯐꯦꯡꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯣꯟꯒ ꯐꯦꯡꯗꯅ ꯂꯩꯔꯒ ꯃꯅꯤꯡꯁꯤꯗ ꯀꯅꯥꯒ ꯀꯔꯤ ꯇꯧꯅꯔꯤꯒꯦꯕ ꯅꯪ ꯊꯣꯏꯕꯤꯁꯅꯥ ꯃꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥ ꯈꯔ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯗꯨꯅ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯈꯨꯝꯂꯛꯏ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯄꯪꯌꯥ ꯌꯥꯕ ꯃꯤ ꯃꯥꯟꯈꯤꯅꯤ ꯃꯁꯤ ꯃꯆꯤꯟꯒꯁꯦ ꯈꯨꯝꯕꯤꯅꯤꯍꯦ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯅꯤꯡꯕ꯭ꯔꯥ ꯍꯥ ꯈꯨꯝꯅꯤꯡꯕ꯭ꯔꯣ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯅꯤꯡꯉꯗꯤ ꯈꯨꯝꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯅꯨꯔꯥ ꯆꯐꯨ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ ꯁꯥꯎꯔꯥꯡꯅꯅ ꯅꯨꯔꯥ ꯆꯐꯨꯗꯒꯤ ꯅꯨꯔꯥꯗꯨ ꯇꯥꯞ ꯂꯧꯈꯠꯂꯒ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯏꯗ ꯅꯨꯔꯥ ꯑꯗꯨꯅ ꯊꯥꯖꯤꯜꯂꯤ ꯊꯣꯏꯁꯅꯥ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯆꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯊꯥꯖꯔꯨꯗꯦ ꯐꯔꯦꯕ ꯌꯥꯝ ꯇꯧ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯨ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯀꯞꯇꯨꯅ ꯂꯩꯔꯔꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯦ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯇꯣꯃꯥ ꯂꯥꯡꯐꯩ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯇ꯭ꯔꯤ ꯃꯔꯛꯁꯤꯗꯅꯤ ꯃꯦꯝꯆꯥꯅ ꯊꯣꯏꯁꯅꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕ ꯑꯁꯤ ꯊꯣꯏꯁꯅꯥ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯇꯨꯅ ꯊꯝꯃꯤ ꯃꯦꯝꯆꯥꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈ꯭ꯔꯦ ꯃꯥ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯥ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯑꯁꯨꯝ ꯇꯧꯅ ꯀꯨꯝꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯃꯁꯥꯗꯣ ꯍꯩꯅꯕꯤ ꯑꯣꯏꯔꯦ ꯃꯃꯥꯅ ꯉꯥꯡꯕꯗ ꯇꯥꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯥ ꯄꯨꯝꯅꯃꯛ ꯍꯩꯔꯦ ꯅꯣꯡꯃ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗꯅꯤ ꯊꯣꯏꯁꯅꯥ ꯌꯨꯝꯗꯒꯤ ꯌꯥꯎ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯤꯡꯗ ꯁꯖꯤꯛ ꯄꯤꯖꯕ ꯊꯣꯛꯂꯛꯏ ꯃꯁꯥꯗꯣ ꯈꯔꯒ ꯍꯪꯆꯤꯠ ꯂꯥꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯧꯕꯨꯅꯥꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯔꯦ ꯊꯣꯏꯍꯦꯟꯕ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯁꯥ ꯇꯥꯟꯒꯤ ꯈꯟꯗꯨꯅ ꯂꯥꯛꯄꯗꯨ ꯑꯔꯦꯝꯕꯗ ꯇꯥꯈ꯭ꯔꯦ ꯁꯥ ꯑꯃ ꯐꯥꯎꯕ ꯂꯥꯡꯅ ꯊꯨꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯍꯦꯟꯕꯅ ꯎꯃꯪ ꯑꯁꯤꯕꯨ ꯁꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯥꯀꯟꯗꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯪꯂꯤ ꯇꯧꯔꯛꯄꯁꯤꯗ ꯁꯥꯁꯨ ꯇꯜꯂ ꯃꯥꯜꯂꯦꯗ ꯃꯀꯣꯟꯗꯒꯤꯒ ꯊꯣꯔꯛꯇ꯭ꯔꯕꯖꯥꯠꯅꯦ ꯍꯥꯏꯐꯦꯠ ꯑꯁꯥꯏ ꯐꯥꯎꯕ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯤꯡ ꯂꯩꯔꯤꯕ ꯑꯗꯣꯝꯅ ꯂꯥꯛꯏ ꯑꯅꯤꯗꯨ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯗ ꯎꯔꯦ ꯌꯥꯎ ꯑꯅꯤ ꯑꯍꯨꯝ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯨ ꯃꯥ ꯎꯔꯦ ꯊꯣꯏꯍꯦꯟꯕ ꯃꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯁꯤꯗ ꯌꯥꯎ ꯈꯔ ꯂꯩꯔꯤ ꯅꯨꯄꯥꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯁꯅꯥꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯝꯂꯛꯏ ꯑꯗꯨꯒ ꯇꯞꯂꯞꯅ ꯑꯁꯤꯗꯤ ꯃꯄꯨ ꯂꯩꯕ ꯃꯥꯜꯂꯤꯗ ꯊꯣꯏꯍꯦꯟꯕꯁꯨ ꯎꯔꯗꯨꯅ ꯇꯞꯂꯞꯅ ꯑꯃꯗꯤ ꯄꯨꯗꯕ ꯌꯥꯗꯦ
ꯉꯁꯥꯏ ꯃꯈꯩ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯁꯦ ꯑꯃ ꯂꯩꯔꯒ ꯑꯣꯏꯔꯁꯨ ꯀꯣꯅꯨꯡꯗ ꯄꯨꯁꯜꯂꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯊꯣꯏꯍꯦꯟꯕ ꯊꯣꯏꯁꯅꯥꯒꯤ ꯃꯇꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯁꯅꯥꯗꯤ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯕꯅꯤ ꯊꯣꯏꯍꯦꯟꯕ ꯇꯞꯂꯞꯅ ꯀꯩꯅꯣꯝꯇ ꯊꯣꯏꯁꯅꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯐꯠ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯏ ꯀꯔꯤ ꯊꯣꯏꯍꯦꯟꯕ ꯊꯣꯏꯁꯅꯥꯗ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛ ꯊꯝꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯉꯥꯏꯍꯥꯛꯇꯪꯅꯤ ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯁꯠ ꯍꯥꯏꯔꯛꯏ ꯌꯥꯎꯋꯁꯦ ꯈꯔ ꯂꯩꯖꯒꯦ ꯁꯦꯜ ꯀꯌꯥ ꯄꯤꯔꯛꯎꯒꯦ ꯑꯁꯤꯗꯤ ꯌꯥꯔꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯅꯤ ꯑꯇꯣꯞꯄꯗꯒꯤ ꯍꯪꯕꯤꯔꯣ ꯄꯤꯔꯝꯃꯣ ꯍꯥꯏꯕ ꯁꯦꯜ ꯑꯗꯣ ꯑꯩꯈꯣꯏ ꯄꯤꯔꯝꯒꯦ ꯑꯇꯣꯞꯄꯗ ꯍꯪꯕꯤꯔꯣ ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯂꯨꯄꯥ 10 ꯄꯤꯔꯝꯃꯒꯦ ꯑꯃꯗ ꯑꯍꯨꯝꯁꯦ ꯂꯧꯔꯒꯦ ꯂꯨꯄꯥ 50 ꯄꯤꯔꯝꯃꯒꯦ ꯌꯥꯔꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯅꯤ ꯋꯥꯍꯩꯁꯦ ꯈꯛꯅꯤ ꯍꯥꯏꯔꯝꯕ ꯊꯣꯏꯁꯅꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯎꯁꯤꯡꯗꯨ ꯍꯣꯏꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯗꯤ ꯆꯠꯈ꯭ꯔꯤꯕꯤ ꯊꯣꯏꯁꯅꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯍꯦꯟꯕꯗꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯈ꯭ꯔꯦ ꯁꯥ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯥꯎꯔꯝꯕ ꯑꯗꯨ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯈ꯭ꯔꯦ ꯊꯣꯏꯁꯅꯥꯗꯤ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯀꯔꯤꯁꯨ ꯅꯆꯨꯡꯗꯅ ꯍꯜꯂꯛꯏ ꯊꯣꯏꯍꯦꯟꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯔꯦꯝꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯃꯆꯦꯅꯤ ꯊꯣꯏꯁꯅꯥ ꯅꯨꯃꯤꯠꯇꯨꯗ ꯃꯀꯣꯛ ꯃꯔꯨ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯃꯃꯥꯏ ꯃꯆꯦꯠꯇꯅꯤ ꯐꯥꯜꯂꯤꯕꯗꯣ ꯑꯗꯨꯅ ꯃꯁꯛ ꯈꯪꯗꯕꯅꯤ ꯊꯣꯏꯁꯅꯥꯗꯤ ꯃꯄꯥꯕꯨ ꯃꯁꯛ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯆꯥꯎꯔꯦ ꯆꯍꯤ 13 ꯁꯨꯔꯝꯂꯅꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯂꯩꯔꯕꯅꯤꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃ ꯁꯤꯜꯂꯕꯅꯤ ꯊꯣꯏꯍꯦꯟꯕ ꯀꯣꯅꯨꯡꯗ ꯍꯜꯂꯛꯀꯗꯕ ꯐꯥꯎꯕ ꯊꯣꯏꯁꯅꯥꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯔꯦ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ ꯁꯣꯝꯗ ꯊꯣꯏꯁꯅꯥ ꯃꯃꯥ ꯃꯄꯥꯒꯤ ꯂꯤꯈꯨꯟ ꯊꯤꯕ ꯈꯖꯤꯛ ꯈꯖꯤꯛ ꯃꯃꯤ ꯎꯕ ꯐꯪꯂꯛꯂꯦ ꯁꯟꯗ꯭ꯌꯥꯗꯨ ꯇꯣꯃꯥꯜ ꯂꯧ ꯀꯨꯝꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯕꯦꯃꯥꯎ ꯇꯥꯗꯕ꯭ꯔꯅꯤ ꯅꯪꯕꯣ ꯊꯣꯏꯁꯅꯥ ꯃꯄꯥꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ ꯕꯥꯕꯥ ꯀꯔꯤ ꯇꯧꯔꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯄꯨꯊꯣꯔꯛꯑꯣ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯊꯣꯏꯁꯅꯥ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯀꯜꯂꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯂꯤꯕ ꯇꯣꯃꯥꯜꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯗꯨꯅ ꯊꯛꯍꯜꯂꯤ ꯇꯣꯃꯥꯜ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯃꯆꯥꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯄꯥ ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯟ ꯐꯪꯏ ꯉꯥ ꯆꯥꯁꯤꯀꯣ ꯏꯄꯥ ꯉꯥ ꯂꯩꯔꯨꯒꯦ ꯅꯃꯥꯗꯤ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯑꯅꯤꯌꯦ ꯐꯔꯦ ꯏꯄꯥ ꯉꯥ ꯂꯩꯔꯨꯒꯦ ꯅꯊꯟꯇ ꯂꯩꯕ ꯀꯤꯕ꯭ꯔꯅꯦ ꯀꯤꯗꯦꯗ ꯕꯥꯕꯥ ꯑꯩ ꯀꯩꯁꯨ ꯀꯤꯗꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯂꯩꯔꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯊꯣꯏꯁꯅꯥꯕꯨ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯦꯝꯆꯥꯒ ꯇꯣꯃꯥꯜꯒꯒꯤ ꯃꯆꯥ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗꯤ ꯈꯨ ꯈꯥꯝꯃꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯜꯂꯒ ꯃꯥ ꯑꯉꯥꯡ ꯑꯗꯨ ꯌꯣꯛꯅꯤꯡꯕ ꯐꯥꯎꯗꯦ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅ ꯂꯥꯛ 1 ꯍꯥꯏꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯦ ꯃꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ ꯑꯁꯤ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯥꯛꯂꯦ ꯃꯦꯝꯆꯥ ꯀꯔꯤ ꯍꯥꯏꯔꯨꯒꯗꯕꯅꯣ ꯈꯟꯇꯣꯔꯛꯂꯦ ꯊꯣꯏꯁꯅꯥꯁꯨ ꯈꯖꯤꯛ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯗꯨ ꯐꯔꯛꯂꯦ ꯊꯣꯏꯁꯅꯥꯁꯨ ꯂꯩꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯔꯛꯄꯒꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯕꯅꯤ ꯊꯣꯏꯍꯦꯟꯕ ꯅꯨꯡꯇꯤꯒꯤ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯅꯣꯡꯃꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯅꯣꯡꯃꯅ ꯌꯥꯎꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯎꯕ ꯐꯪꯗꯦ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯍꯥꯔꯥꯅꯤꯗꯤ ꯁꯥꯎꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯕꯨ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯂꯧꯕꯤꯒꯗꯕ ꯊꯣꯏꯍꯦꯟꯕꯅ ꯂꯧꯕꯤꯗꯦ ꯅꯣꯡꯃ ꯊꯣꯏꯁꯅꯥꯅ ꯀꯩꯊꯦꯜꯗ ꯊꯧꯔꯛꯄꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯥꯀꯟꯗꯒꯤ ꯃꯤ ꯑꯃꯗ ꯋꯥꯔꯤ ꯇꯝꯂꯝꯕ ꯑꯗꯨ ꯃꯥ ꯇꯥꯔꯨꯔꯦ ꯏꯆꯦꯃ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯠꯇ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕ ꯀꯩꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯇꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯐꯔꯛꯂꯤꯕꯁꯦ ꯏꯆꯥ ꯏꯁꯨ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯂꯛꯂꯕꯅꯤ ꯏꯈꯨꯠꯇ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯏꯗꯕꯅ ꯏꯆꯥꯁꯦ ꯍꯤꯡꯅ ꯏꯇꯝꯕꯥꯛꯇ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯁꯤꯔꯗꯕꯅꯤ
ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯣꯏꯁꯅꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯃꯤꯅꯗꯤ"꯫ ꯊꯣꯏꯁꯅꯥ ꯃꯗꯨ ꯇꯥꯕꯗ ꯇꯍꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯏꯅꯦ, ꯀꯣꯅꯨꯡꯁꯦ ꯀꯗꯣꯝ ꯆꯠꯀꯦ?" "ꯀꯔꯤ ꯇꯧꯔꯦ? ꯏꯅꯦ, ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ, ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ?" ꯅꯨꯄꯤꯗꯨ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯂꯛꯏ꯫ ꯐꯅ ꯁꯥꯡꯂꯤꯕꯅꯤ ꯂꯝꯕꯤ ꯑꯗꯨ꯫ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯃꯛ ꯇꯍꯥ ꯆꯦꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕꯤ ꯊꯣꯏꯁꯅꯥꯗ ꯌꯦꯡꯗꯨꯅ ꯉꯛꯅ ꯌꯦꯡꯅꯍꯧꯏ꯫ ꯂꯝꯕꯤꯗꯨ ꯐꯅꯗꯤ ꯁꯥꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯑꯗꯨꯃꯛ ꯆꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯤ꯫ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ, ꯃꯥ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ꯫ ꯊꯣꯏꯁꯅꯥ ꯀꯞꯇꯨꯅ "ꯊꯣꯡ ꯍꯥꯡꯉꯨ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯨ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕꯤꯗ꯭ꯔꯕꯣ? ꯏꯅꯤꯡꯊꯧ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ"꯫ ꯊꯣꯡꯁꯪꯕꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯈ꯭ꯔꯦ꯫ ꯆꯪꯕ ꯌꯥꯗꯗꯨꯅ ꯑꯃꯨꯛ ꯂꯦꯞꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯊꯣꯡꯒꯥꯜꯗ ꯑꯉꯥꯎꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯣ꯫ "ꯊꯣꯏꯍꯦꯟꯕ ꯆꯪꯍꯜꯂꯛꯎ, ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯊꯣꯏꯁꯅꯥꯁꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ꯫ ꯊꯣꯏꯍꯦꯟꯕ ꯃꯁꯥꯗꯨ ꯇꯅꯤꯛ ꯂꯛꯂꯦ꯫ ꯐꯝꯕꯥꯜ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯍꯥ ꯆꯦꯜꯂꯛꯏ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ, ꯑꯗꯨꯒ ꯇꯞꯂꯞꯅ "ꯏꯆꯦ"꯫ ꯃꯌꯥꯝꯗꯨ ꯊꯣꯏꯍꯦꯟꯕꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯅꯔꯛꯏ꯫ ꯊꯣꯏꯁꯅꯥꯁꯨ ꯉꯛꯅ ꯊꯣꯏꯍꯦꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅꯤ, ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯧꯄꯥ ꯑꯗꯨꯅꯤ꯫ ꯊꯣꯏꯁꯅꯥ ꯀꯞꯂꯤ ꯇꯧꯗꯨꯅ "ꯕꯨꯡꯉꯣ, ꯏꯆꯦꯒꯤ ꯕꯨꯡꯉꯣ, ꯅꯪ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯩꯁꯨꯝꯁꯪꯗ ꯀꯅꯥ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯕ꯭ꯔꯥ? ꯍꯥ, ꯅꯪ ꯌꯦꯡꯂꯨꯗ꯭ꯔꯕꯣ?" "ꯀꯅꯥꯕꯣ?" "ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯅꯪꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯕꯣ ꯍꯥ?" ꯊꯣꯏꯍꯦꯟꯕ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯍꯥ ꯀꯩꯁꯨꯝꯁꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯣꯡꯃꯇ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯃꯥ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯕꯅꯤ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯟꯗꯤ ꯐꯪꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯏꯔꯣꯏ ꯂꯣꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯊꯣꯏꯍꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯤꯛꯅ ꯀꯞꯇꯨꯅ "ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯏꯕꯣꯍꯜ ꯀꯞꯂꯒ "ꯏꯄꯥꯒꯤ ꯕꯨꯡꯉꯣ"꯫ ꯊꯣꯏꯁꯅꯥꯁꯨ ꯀꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯃꯥ"꯫ ꯏꯕꯦꯝꯆꯥ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯍꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ"꯫ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯏꯍꯥꯛ ꯀꯞꯇꯨꯅ ꯂꯩ꯫ ꯊꯣꯏꯁꯅꯥ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯎꯄ꯭ꯋꯥꯗꯤ ꯈꯪꯂꯨꯗꯕꯅ, ꯏꯎꯄ꯭ꯋꯥꯅ ꯍꯥꯏꯖꯕ ꯈꯔꯗꯣ ꯅꯆꯦ ꯑꯩꯅ ꯌꯥꯈꯤꯗꯕꯒꯤ ꯅꯪ ꯅꯆꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯌꯥꯎ ꯈꯔ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ"꯫ ꯊꯣꯏꯍꯦꯟꯕ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯦ꯫ ꯉꯛꯆꯕꯁꯨ ꯐꯥꯎꯏ, ꯑꯗꯨꯕꯨ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇꯕ ꯃꯤꯅꯣ꯫ ꯑꯩ ꯁꯤꯈ꯭ꯔꯒꯦ"꯫ ꯏꯃꯤꯠ ꯑꯅꯤꯁꯦ ꯀꯣꯠꯊꯣꯛꯂꯒ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯏꯆꯦꯕꯨ ꯈꯜꯂꯨꯔꯦ꯫ "ꯏꯆꯦ, ꯅꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯩ ꯁꯤꯖꯈ꯭ꯔꯒꯦ"꯫ ꯊꯣꯏꯍꯦꯟꯕ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯤ ꯃꯆꯦꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯤꯕ ꯍꯥꯏꯕꯁꯤ ꯍꯟꯖꯤꯟ ꯃꯁꯥꯅ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯦꯟꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯊꯣꯏꯍꯦꯟꯕꯅ "ꯏꯃꯥ, ꯄꯥꯕꯨꯡ, ꯏꯆꯦ, ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯁꯦ"꯫ ꯊꯣꯏꯁꯅꯥ ꯚꯥꯞ ꯈꯪꯂꯛ ꯂꯥꯛꯏ꯫ ꯃꯥꯕꯨ ꯌꯣꯛꯆꯕꯤ, ꯃꯥꯕꯨ ꯑꯋꯥꯕ ꯃꯇꯝꯗꯒꯤ ꯀꯟꯕꯤꯔꯛꯈꯤꯕꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ "ꯑꯩ ꯍꯟꯈ꯭ꯔꯒꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯂꯕ, ꯑꯩꯒꯤ ꯑꯅꯤꯡꯕ ꯐꯪꯂꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯀꯥꯎꯕꯗꯤ ꯐꯔꯣꯏ꯫ ꯑꯩ ꯃꯤꯅꯧꯕ ꯉꯝꯂꯣꯏ꯫ ꯏꯕꯨꯡꯉꯣ, ꯅꯆꯦ ꯍꯜꯂꯒꯦ꯫ ꯏꯆꯦꯒ ꯂꯩꯃꯤꯟꯅꯕꯁꯤꯡꯗꯣ ꯏꯆꯦ ꯁꯤꯗ ꯄꯨꯟꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏꯕꯨꯁꯨ ꯀꯧꯁꯤꯟꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ"꯫ ꯃꯍꯥꯔꯥꯅꯤꯅ ꯊꯣꯔꯛꯂꯒ ꯄꯨꯟꯅ ꯍꯔꯥꯎ
ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ? ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯄꯨꯟꯅ ꯀꯧꯁꯤꯟꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯇꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯂꯛ ꯌꯦꯡꯊꯤꯅꯗꯨꯅ ꯂꯩꯕ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ, ꯍꯔꯥꯎ ꯇꯌꯥꯝ ꯂꯩꯁꯤ꯫ ꯀꯂꯛ ꯃꯤꯍꯧꯕ ꯑꯁꯤ ꯅꯥꯀꯟꯗ ꯊꯝꯗꯣꯛꯈꯤꯁꯤ, ꯍꯟꯅ ꯌꯦꯡꯒꯨꯝꯁꯤ꯫ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯅ ꯄꯨꯟꯁꯤ ꯆꯦꯡꯖꯤꯜ ꯁꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯀꯂꯛꯄ ꯊꯥꯗꯣꯛꯁꯤ, ꯃꯤꯍꯧꯕ ꯍꯨꯟꯗꯣꯛꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯉꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫